ngasi ayu phongkiba tongan manipuri siphongsingdigi amasung thokkiba thawdo wathokingdigi maruibi ipausing myamna tentak na thamjage se minister widow pension scheme ngasi hawdoklagani thabak kawkiba singi phal haidoknaba hotnari mikhal mamangda haidokadra haibadudi khangde se minister masangoiba wafamsing hana myamna thamjage matam khara lebluraba go to village 2.0 amuk hawragani se minister widow pension scheme hawdoktuna sahi nauna lukra oiribisingda thada lupa chongwa pension piragani manipur gi all age pension scheme gi beneficiary masing lising humpuga taruka satre ka kuntra ga nipan oirambadagi nauna lising taraga taruk hapkatnaba thawrang laire hana thada lupa chahum phangduna laklaba Indira Gandhi National Widow Pension Scheme da state share oina lupa sani hapkalaga lupa chongwa piragani Indira Gandhi Disabled Pension Scheme su hana lupa sahum phanglamba aduda laingakna state share oina lupa sani hapkalaga puna lupa chongwa piragani masi se minister gi sotharabasingi tengbanga manade hainasu masang oibo wafam singsina thami aduga mayamda tentakna thamjaramge state asida laidiba mapuroiba kaina khrabi nauribi nupi singidamak se minister widow pension scheme state asida hayeng hawduragani loinana Indira Gandhi National Widow Pension amasung Disabled Pension Scheme singdasu state share haplaga lupa chongwa piragani haina se minister nongthongbom berena phongdokre amaromda IRB battalion anigi personnel sing launanabagi thabak haidoknanaba honari thabak launanaba interview pangthokrabasing amasum pangthoknanaba thawrang tawribasing asisu yariba makhai haidoknaba honagani adumapo mikhal mamangna loinama haidokadra haibadudi haibangamdi haina se minister na pawmising na phongdokre se minister secretary ta pangthokpa pawgi mifam amada se minister en berena hai hayengdagi hawdokodoriba se minister widow pension asi nupi lising tarada ahanbagi oina pinaba thawrang tawri masigidamak tonganba card sagani Lukrabi amada tha amada lupa chongwa gi senfam pigani amaramda hanadagi satnaduna laklaba Indira Gandhi National Widow Pension Scheme asida hana lupa chahum tha gi oina pirambadu state lengangna tha amada lupa sani gi state share hakolaga piba horagani masigi khudongcha basi beneficiary lising tarukta ahanbagi oina pigani loinana Indira Gandhi National Disabled Pension Scheme asisu beneficiary listing amaga sahumda tha amada lupa chongwa phawba pinaba thawrang tawri masida lupa chahumna sendana puthoklaga lupa sanina state lengana puthokadabani masi minister gi sotharabasingi tengbangdagi khenabani haiki hainisu pawsin phungdorakli atopa paw manamo commercial LPG gi mamal lupa saniga humdra hengatkhre Manipur gi oina commercial liquefied petroleum gas LPG kg taraga mapan gi mamal asi hana lupa lising ani ga subna gi humdra ga nipan ga paisa yankhai piramdagi ngasi cylinder amada lupa sani ga humdra hengatuna lupa lising ani ga sahunga nifuga nipan ga paisa yankhai yaure haina Indian Oil Corporation digi fangba paun haidi LPG gi mamal asi tha khudingi revise tawbagi saruk ama oina ngasi su November tha hawgalakpagi oina revise tawba matamda lebak pumbagi oina hengat khibani adomenama state amaga hengatpagi sang khenaba leiri loinana yumna sijinariba sakthong gas domestic kg taragamari ga point ani gi oina di mamal hengatana aduma cylinder amada lupa lising amaga yankhai ga mathuga paisa yankhai piri hainspali atopa pawamana miyoi amagi certificate atopa amana sijinaduna thabak sanglamle hek tabana ngakningai oiba amadi wang hangningai oiba paw amada miyoi amagi certificate atopa miyoi amana sijinaduna thabak sanglambada natana certificate sijinaramba miyoi du leikidraba matungda maki imungna leingak ki khudongchab khudingmak phanglaga asengba certificate ki mapu aduna wakhalaina na aduna leramle Thawdosi matang certificate adu ga sing mapu oriba Thawal district ki Khongjom police station ki manung sana leiba sapamaya lekai digi ningombam kober gi loinabi ningombam puinabatina certificate adu bu sijinaram ki hariba tekjamaya lekai digi Thongram angaugi loinabi Thongram
Prameshwari Chief Secretary DGP ASP Thawbal amadi BSF ki Director General gi mathakta Kober gi imungda compensation pinanaba amadi angau gi imungna phangniba pension sing thingzinanaba writ petition ama High Court of Manipur da tharakre Hairiba writ petition adugi hearing satharaba matungda High Court of Manipur na petition adugi respondent oiriba Manipur gi Chief Secretary Director General of Police amasum ASP Thawbal da tha asigi kunga taruk fawgi manungna pakhum piraknanaba khangankhre amadi respondent number 1 oiriba Thongram Prameshwari amadi BSF ki Director General da sumon thakre loinana case asigi makha tabi hearing tha asigi kunga tarukta sathanaba matam lepkhre case asigi matangna phangba pawgi matung ina hawkiba kumja English ngamaga samapan marfuga humdoida petitioner gi mapuroiba ningombam Kober gi metric ki certificate sing Thongram angawna lauduna BSF ki constable oina thabak sathaki sangki loinana BSF kumja English ngamaga samapan ga maudragani tugi August thada lalhobagi ambush amada laikide amadi Central Civil Services Rule gi makhara thagi pension amadi retirement benefit sing maki imungna phangduna ngasi phawbu lakhi amaromda certificate tugi asyengba mapu adudi master loirabasu maki mingda atopa miyoina thabak tawduna laikiba maramna lainga ki thabak tawba yadana lakhi certificate ki asyengba mapu oiriba ningombam Kober hairiba miyoisi hauji wakhal gi anaba laibadana tana kidney fail oiduna leire maki anaba bu yengbada mating oinaba BPL card na singbasing semnaba khona rubadasu maki mingda Central Service ki thabak tawba maramna yadaduna leire hena angak po oiriba mana hawkiba kumja English singani ga taraga marigi electoral roll da Thongram angaugi loinabigi mingadu Thongram Prameshwari haina leiramlagasu mathang sei February da pangthokadoriba taraga ni thusuba Manipur Legislative Assembly gi mikhalda mari leinana nauna semlaba electoral list da ningombam Kober gi loinabi ningombam Prameshwari haina yaure aduga maki masanupagi mingna Thongram angaugi masanupa Thongram Ranjan haina yaure Pibam asida mari leinabasingna police verification karamna satakhibano haiba adu wahang ama oibaga loinana electoral list sembada asoiba aranbasing yauribadu mari leinabasingna khangba ngamdriba si angakpa ama oiri hainsu pausna phungdorakli atopa pawamana jasing sai thangba post lakhoknaba korna khangankhre social media da jasing gi mayukta ngangba masum sai thangbagi lakhoknaba Andhra Pradesh High Court na Facebook Instagram Twitter amasum YouTube ta khangankhre jasing gi mayukta wa ngangba mi kharagi matam lenpham oire haba wafam phungdokladuna High Court asina ikai khunaba mangbiya ba posting asi thenglabada pung kunthra taruk ki manungda lakhoknaba khanganba Director General da direction pikhi loinana court asina judge singbu sai thangba post thagaliba Prabhakar bu block tawnabagidamak YouTube ta direction pikhi ainasu pausna makhatana phungdorakli atopa paw khara namu Lilong Thawbal Municipal Council dagi kairau AC gi ward 2 lakthoklagani Chief Minister Politician singna farabadi lebak maratapna ingna pangani fruit masil gi marakta nungsina handaba asi politician singna thon bani Lilong Thawbal Municipal Council gi manungda yauriba kairau AC gi ward ani 6/12 amasum 6/13 council asidigi lauthonaba thabak lokhat pa hore atubu matamda cabinet na warep loraga thabak ton tholagani haina Chief Minister N Berena miyamna thajaba bikre haina su pawmana pali atopa pawmana Police personnel singumna forest employees singbusu sakhangbu utpinaba CM ga khanaragani awangbo Mathau masakhangba police personnel amade atopa department ki employees sing laingakna manapi duna sakhangba utpagumna forest department ki employees singbusu laingakna sakhangba utpinaba Chief Minister da takshilagani haina forest environment and climate change minister awangbo niumaina phongdokre Manipur lenga ki forest department sinduna sanjen thongda leiba forest head office ta ngasi pangthokiba department sigi maudrarak suba mapokumon gi thoramda wafam asi awangmo niumaina phongdokibne mangna makha taraduna hai forest department asi miyamna di singtha nabidaba adubo ngasi gi amadi tungi mirol kanana asoba thodang lo riba marueba department amani miyoy ayamana forest ki employees singna tawriba thabak singa sigi marueba khangbidri adubo employees khudimangna department asigi khuthangda miyoyba khunai kananaba tawriba thabak asigi damak penjagadabani haina su phungdokhi
अतोप पाव खरनमो तरागनिथोई सुब मणिपुर लेजिस्लेटिव असेंबली इलेक्शन 2022 CEO ना स्पेशल समरी रिविजन हौदोखरे जिरिबम की EVM की चेकिंग लोसिनखरे इलेक्शन की लौखलिबा थौरांग सिंह येंगसिननबा ECI की टीम सिंह लाखिगदौरी मणिपुर की नुपा वोटर की नुपी वोटर सिंह मसिंग हेली हाइनसु फोंदोरखली मार्च तराग मपन इंग्लिशिंग अनिगा कुनगनिथोई फाव की मनुंग सोइदना पांगथोलगदबा मणिपुर लेजिस्लेटिव असेंबली की तरागनिथोई सुबा मिखल की दमक चीफ इलेक्टोरल ऑफिसर CEO मणिपुर न लखलकपा मथौ ताबा थबक थौरम सिंगी मनुंग मरुओइबा अम ओइरिबा स्पेशल समरी रिविजन SSR ngasi haudokley haiduna lautokre ngasi lamphel part leiba CEO Manipur gi office ta pangthokiba pawgi mifam amada Manipur gi chief electoral officer Rajesh Kumar wafam asi official oina lauthokibane ngasi dagi sathaba haugadoriba mikhal asiga mari leinaba amasum masigi mamangda tangai fadana pangthokpham thokliba special summary revision asigi qualifying date na mathang sahi English singaniga kunganithogi January amada ohenanaba target thamli hainasu pawsna pali CEO na ngasidigi haudokley haiduna lauthokiba SSR asigi campaign saliba thaski kuntra pawur sathagani hari campaign asi satharingai gi manung thasigi taraga hundai taraga mari kunga tere amasum kungani pan akhanaba campaign mari su pangthokani campaign asida booth level officer BLO singna makhoi masa masa gi polling station singda soiduna leirambaga loinana makhal punamaki inquiry anaba registration amasum atopa electoral roll gi issue sing thabak to onthokadabani hari ngasidagi horiba special summary revision gi akhanaba campaign singi manungda masagi sai taragani panagi kunga matu fawgi manungda leiba voter singda yariba makai yamna electoral roll da ming chalhaunaba hotnagani haina su pawsna phongdorakli atopa paw manamo Ozagi award pa leidingede Ozani pan transfer tabu yaningde haiduna mairoi singna irang horakre Jiribam district leiba lenga ki maisang singda Ozagi award pa leidingeda Jiribam gi Barak circle da leiba Borobetra subdivision gi amata ngairaba Borobetra higher secondary school gi Ozani pan transfer tabu basi yaningde haiduna school sigi mairoi singna irang horakre mairoi singa duna wakat mi pham duna khongjang changsinkre khongjang aduga mari leinana Borobetra higher secondary school tamlibi oinam moirangli ma kobi mahiroi amana phongdorakpada Jiribam district ki oina haujingma Ozagi award pa leidibani Borobetra higher secondary school gi oina su Ozagi award pa leidi asigumba phibam asida Ozani pan transfer tokiba haibasi mahiroi singna yaningde transfer tokraba Oza sing asigi mahut tharak pasunati mata wasidi lengana school fagat hansi hairagana kalamarom school muthanaba hotnarabra haibigi phibamni transfer tokiba Oza Nipan asigi mahot oina award po Oza sing PBU karigum Oza PB drabadi mairo singna khongjang kya sangsilakani haina sa phongdokhi marak thani state sigi wang mara thokpa tenba pawkhra myamna thamjage COVID-19 horak pham gi matangna US ki report aran bani COVID-19 gi horak pham asi Wuhan lab ti gi oiramba yai haina US intelligence agency na Tholakhiba wafam adu miyamna samamnaba pokhanba yaba wafamni haina Chinese authority akan mamongda yaningdaba phongdokhiba loinana US na phongdokhiba wafam sing adu aranba yumpham yaudaba ngaktani haina Chinese foreign ministry gi wangangloi Wang Wenbin na phongdorakli mangna makata na phongdokhibida US na matam pumbada China gi mayuk thabak tawduna lakli Coronavirus asi China gi Wuhan Institute of Virology dagi leak oirakhiba oiramba yai haina US na phongdoktuna lakli Wuhan gi fish market gi khanghaudana laina laisat makhal asi sandokpa horakhibani haibasi miyamna hena khangnarabu wafam amani laina laisat asina maram oiraga leiba asigi miyoi kya arembada sienkhre asigumlaba virus makhal asi China da puthokpani haina moral sizilina hotnaba US ki hainabini kariguma US na Wuhan gi lab ta sangba pamlabadi China gi scientist singsu makhoi gi lab singda sanghangadabani haidibasi yarabadi US ki dama Wuhan lab matam pumbada thonglauna hangduna lai haina sphungdokhi atopa yamna lebak thiba pawmana train ani thengjinabagi thaudok to miyoi kya asu apanangkhre United Kingdom gi manungsanba English City gi khanungsuk thangba sarukta leiba Fisherton tunnel da train ani
थेंजिनबदगी मियोय क्या असो अपन नंख्रे हाइना ब्रिटिश ट्रांसपोर्ट पुलिस ना फोंदोखिबगा लोइनना लेबक फाबदगी थौदो अदुर मिसी मिना यावकिदे सोहाइरि थौदो असि मदि लेनिना पुलिस ना मखाताना फोंदोखिबदा सोलबा मियोय सिंगदो हॉस्पिटल पुखतुना ट्रीटमेंट चथखरे मियोय अमता सीरियस ओइना थौदो अदुर सोकिदे ट्रेन अनि थेंजिनबगी पाव हेक फंगमगा रेस्क्यू वर्कर्स सिंग मफम अदुर संगसिनदुना मी कनबगी थबक चथखि खुदकी ओइना रेस्क्यू वर्कर्स सिंग मियोय लिसिंग अमा हेना टेक्ता कायदना थौदो थोफमदगी पुथोरखरे हाइना सुपली अतोप पावमना लैंडस्लाइड मियोय अहुम सीखरे ऑफिशियल इंडोनेशिया की सुमत्रा आइलैंड लेबा पावर प्लांट अमदा थोकिबा लैंडस्लाइड की थौदो अदुर यामद्रबदा मियोय अहुम सिरे हाइना डिजास्टर एजेंसी न फोंदोकिबगा लोइनना सिबगी मसिंग हेनगलक याबगी अकीब लै हाइदि थांगजो नुमिकी नुमिदा वैरमदा सुमत्रा आइलैंड की अवांग थंगो सरुकता नोंका हेना कन सुबना मरम ओइरगा लैंडस्लाइड की थौदो अदु थोनखिबनि हाउजुक फावबी ओइना थौदो अदुद मियोय अहुमगी असिबा हक्सांग सिंग फंगबा ngamkhre हाइना डिजास्टर एजेंसी की वंगांगलोय रादित्या जातिना फोंदोकपगा लोइनना रेस्क्यू टीम सिंग मखाताना थिहुमबगी थबा चथरी हाइनसु पाउसना फोंदोरखले लाइबाक निखाइबगी थौदो अदुना मरम ओइरगा मियोय अहुम अमसु फुमजिन्दुना लेरम याय हाइना रेस्क्यू वर्कर्स सिंग थाजरी हाउजु फावबगी ओइना पावर प्लांट अदुदा थबक तौबा मियोय मापन थिबा फंगदना लेरि थिबा फंगद्रिबा सिंगी मनुंगदा बातंग तोरु हाइड्रो पावर फैसिलिटी दा थबक तौबा चाइनीज सिटीजन अमसु यावरि मखोय सिंग अदु सिंगी मनाक नकनबा मक नकनना लेबा सरुक सिंगदा लैखोम लैनांगना फुमजिलमगद्रा हाइबगी सिंगनबा लेरि हाइनसु फोंदोरक्ली अतोप पावमना कस्टम ऑफिस की गोडाउन दगी सना केजी 1.7 मांखरे कर्नाटका की कैपिटल बेंगलुरु की क्वींस रोड लेबा सीआर बिल्डिंग दा लेबा कस्टम ऑफिस की गोडाउन दगी सना केजी 1.7 मांखिबगा मदि लेनना कर्नाटका पुलिस ना कस्टम की ऑफिसर मरी की मयुक्त क्रिमिनल केस अमा रजिस्टर तौखरे हाइना निथोकाब नुमित सोर्स ना फोंदोरखली सुपरिटेंडेंट ऑफ कस्टम्स विजिलेंस ना फाइल तौबा कंप्लेन युमफम ओइरगा कमर्शियल स्ट्रीट पुलिस ना आईपीसी की सेक्शन 409 सेक्शन 402 की मखादा कस्टम्स डिपार्टमेंट की सुपरिटेंडेंट अनि अमसुम इंस्पेक्टर अनि की मयुक्त केस अमा बुक तौखरे हाइनसु फोंदोरखली अमरोमदना मोलेस्टेशन केस ता जज सस्पेंड तौखरे राजस्थान की भरतपुर डिस्ट्रिक्ट थोकिबा अंगांग मोलेस्ट तौबगी केस अमगा मदि लेनना स्पेशल जज जितेंद्र सिंह गोलिया अमसुम डेप्यूटी सुपरिटेंडेंट ऑफ पुलिस डीएसपी परमेश्वर लाल यादव सस्पेंड तौखरे प्रिलिमिनरी इन्वेस्टिगेशन चथरिङैदा हाई कोर्ट एडमिनिस्ट्रेशन जज अदुबु खुदक सस्पेंड तौखि स्टेट गवर्नमेंट केस अदुगो मरि लेनना एंटी करप्शन ब्यूरो की डीएसपी नोंमाइजों नुमित की नुमिदांग अथेंगमदा सस्पेंड तौखि एक्यूज जज अदुना विक्टिम अमदि माकी इमुंगदा एपोलोजाइज तौबगी वीडियो अनिसु वायरल होखि विक्टिम की इमुंगना कंप्लेन तौबदगी पोक्सो एक की मखादा जज अदुगी मयुक्ता केस अमा रजिस्टर तौखि अदुमैनमा मतुंग ताबदा एक्यूज असिना विक्टिम की इमुंगी मयुक्ता ब्लैकमेल सिंगी क्रॉस केस अमसु फाइल तौखि पुलिस की मतुंग इन विक्टिम अदुगी मेडिकल एग्जामिनेशन पांथोखले अमसुम कंप्लेनेंट अदुना हाई जज गुलियाना सही तरागमरी की अंगांग ओरिबा माकी मसानुपाबो थेमदुना मयुमदा लखनखी अमसुम माकपु था अमरोम सोडोमाइज तौखि गुलियाद नतना माकी एम्प्लॉय सिंगसु क्राइम अदुदा सेनखि हाइना पाउसना मखाताना फोंदोरक्ली अतोप ताबद यामनमक लाइबक थिनिङाइ ओइबा पाउमना क्वामही सिटलुबगी हाटखरे बिहार की सिवान डिस्ट्रिक्ट नुपा अमा मयादगी क्वामही सिटोलुबगी नुंगमैना कापतुना हाटखरे फिरोल योनबा मियेदु नुमाइजु नुमिकी नुमिदांग पुंग तरारोम ताबदा सराय पुलिस पोस्ट ना कोनबा पुरानी किला पोखरा लोकेलिटी लेबा मसागी युमदा नोंमैना काफखिबने एसपी साहुना फोंदोरकपदा नवाब क्वा साना साना मयु मनुंगदा चाक इसिंग थोंदुना लेखि मांगना थोंनाव अमदगी क्वा मही सिटकी अमसु मपानदा लेप्तुना लेबा नुपा अमदा मही खरा सोंखि खोइरांग खुसाउनरबा मियेदु मपानदगी इमुंगदा संगसिलक्तुना नवाबपु कन्ना सै थांखि नवाबनसु मियेदुगी थावोंग यानिंगदा बुटखि मदुदा खंगौदुना मियेदुना नवाबपु अनक्पा रेंजदगी नुमैना काफखि मथाबाक्ता नुमैना पालाबा नवाब लेमाइदा ताखि युमथांगनरिबसिंगना नवाबपु हॉस्पिटल पुखतखि तैगुमसु डॉक्टर नमाक सिरे हैरखि हाइनसु फोंदोखि मखासा थरकपोइना तोपा पावमना एसोल केस ता कोर्टना केजरीवाल सुदोसियादा नोटिस इशू तौखरे कुमजा इंग्लिसिंगनिगा तरागनिपाना दिल्ली की हानगी चीफ सेक्रेटरी अंशु प्रकाश ना एसोल तौखिबगी केस अमगा मरी लेनना माना फाइल तौखिबा
revision petition amagi matangna ningthokaba numita Delhi gi court amana Chief Minister Arvind Kejriwal, Deputy Chief Minister Manish Sisodia amasum atai miyoi mapanda notice sing issue tawkre. Politician sing asibu discharge tawkiba mamangi order ama singnaba pliga mari lainana. Special Judge Gitanjali Goyal na Kejriwal, Manish Sisodia amasum atai miyoi mapangi response sing Kauki November kungo humdoida sathagdaba case asigi makha tabi hearing da makhoi response sing submit tawraknaba court na makhoi da khangan ki hain supali loisilak poina to pa pau khurana legal action lokhatpa yabagi phibam lakani NH 37 Imphal Jiribam lambi gi none degi tupul phawagi marakta 4 lane kakpagi mingda natragana lambi pakthokpagi namada mathaktagi kaktharaga thamliba lebak singasi matam sana laukthoktabana maram oiraga gari ani yamna laina thainaraga satpa yaba lambi asi gari ama thawbada wana thokle haina Manipur Drivers Association gi serol amana hairi serol asina makhatana hairibana nungju tha oibaga nongna siphet taba maramna lambi nan mana maram oiraga lambi apikpadagi thorakpadu pikshinba Zagad Yorakpada Kudong Tiningai Oiri, Hokiba October Kunda, FCI gi sing lakpa gari ama Ok Farm haina khangnaba Tupul Manaki area amada accident hoki ngarang October kuntra kamatugi numidang pung 3 makai tabda su mafam adudagi kilometer ama haigalaga cement truck ama accident hoki haina spali amaromdana malemda tanglaba sawom Tamenglongda leiramle Wildlife Protection Act 1972 Schedule 1 gi makhada malemda mutkiba yana leiraba tanglawa sama oiriba sawom Himalayan black bear Arces Tibetanus makhalasi Tamenglong district ki Tamai subdivision gi manungsana leiba Koilong part 2 gi asukpu umangda khilliba camera trap singda ubadagi sa si Tamenglong gi asukpu umangda leiri haiba khangmangamle Tamenglong Division Forest ki official singna Thadorok Pasiro Lamana Haidibadi, Kuilong Kulda, Masing Yamlaba camera trap sing Mamang the Gikinduna Tamlakibani, Trap Asida, Malem the Kwaidi Tanglaba Sao Edibus Hawom, Sakta Duna, Laibigi photo singing Tina, collection Taure, Masidanatana, Southeast Asia region da Marangkaina Fangliba, Wildlife Protection Act Schedule to the Saliba, Lamdam Sigi Miamna di Sakhau Manam Nambi Haidakus Kangnaba, Mangak Samda. Hangama pal marsuna langba sa asigi photo su uba phangki masigi loinana sidul ahum da saliba lamok wal bor danatana tongan makhalgi saji sing phawgi photo sing ningthina collection tawre haine su phongdorakli aten ma paw manamu Prime Minister gi rally mangoinana Patana gi bom pokhaiba thaudok to sinaba mari sibigi dandi pikre Prime Minister Narendra Modi na Patana gi Gandhi Maidan rally pangthok tringai gi mangoinana English singani ga tarago humdoi da bom pokhai duna miyoi taruk sikhi baduga miyoi marfuga mapan rom henbana asu apan nanghan ki ba thaudok mari leinana miyoi mari sibigi dandi pikre haina official source amana su phongdorakli National Investigation Agency NIA gi special corner case asida atopa convicts mangada miyoi ani amana life imprisonment pikre miyoi ani amana sahi tara sukna jail laina baduga miyoi amana sahi tare sukna jail laina badandi pikre hanspali loshila ko na to papa mana seasona patient amagi khupi mai pakna sambangam kre Sija hospital gi Department of Plastic Surgery na Handakta patient amagi atatpa khobi ama mai pakna sambangam kre patient adu soklaba matung pung amarom gi matungda Sija hospital pukhalakpani Sija hospitals ki consultant plastic surgeon Dr. Navakishore Hawbijamna lusingba timna surgery pangthoktuna atatpa khobi adu mai pakna sambangam khibani surgery tawraba matungda Dr. Navakishore Hawbijamna hai patient asigi tatkiba saruk asi aikhoi gi haksang gi yamna marueba kayat amani Aikoi gi khud asina aikoi bu atai animal singdagi thokai hanbani khud haibisida amok khopi asina khwaidigi hena marueba thaudang lawi masina khud ki mathau sa da yankhai gi sangna pangthui khobi na maram oiraga aikoina khubam si na paiba sikpa thinba akuppa laingoi digi hauraga tungan ba makhal gi polam sing paiduna thabak tobu ngamlibani aikoina khanjilu dabigini khobi tatpa matamda fawba trauma asi kham thengba Trauma amani hain spouse na makata na phone do ragdi duga hausi ko inedi paus matang asa lusinjarage patausa gi soi ki plan ki biyaur se myam nga pigine mas matam gi marui bi pausing leptan update pizarake haina channel si mai ke digi thamjare and thank you